Mamangai nupa macha ama lerame mak yamna haithoi singthoi amadi mipung khudinga maga marup oiba pamlami adubu magi mamadi mamit na matanglami machana tamliba school dugi sweeper oi maduna maram oiduna mabani gi marido atopa kanada khangan pamlamde nongmadi machagi yamna magun leiba mataudu yingningbadai mamado thajadana class da laglami mamanaba singa laklibado mamani khangbadai mangonda karemna bagaloina nokchin birame mataudu da mahak yamna ikairami amadi mahakki mamabu yamna sauki mahakna chahi 19 surapada yum thadore matamgi matungina mahak nupi angang lere adu phawba mamada ima haina phaw kokidre nongma mamadu mahakpu unanaba thongjinda leple mana doorbell du khingbaga masu singna thong hangdolai amadi magi phibam du ubuda angang sing du kibadai lawrai papa kanbiyo bhut lae machar panasu onjan duna tina chaibirami amuk hana lakanu haina matam kharagi matung machanu pa do yamna nungairaktre amasung ngakpi naba haijaba pamna mahakna doorbell du khingbada kanasu khumnakidre mahakna urami sumang thelong du su akiba phangna songlami yumthang naba nupa amana sanglatuna haire nang hojik phau tadribra nangi nama sire haibase mane piramba cheni se maduda somna irami nangna chahi mari surakpada napa amadi nang kare hijina ma thoki maduda nahaki napa laikide nangi mit nama su taki school da namanaba singa lakna bigadaba do mayam du ubadai aigi mit nama nangonda piduna sangsar si on madam chupagi aina nangbu nungsi naki nama